Akispani Imphal Nolini Devi na pau pajari ahanbada maruiba pau tungan ba aina thingkraba underground loop singi punna miyoi kun ngasi kulai thadokduna sarkar da sangjakre Manipur da haukiba pung kunmari da covid ki anoba case ani thengnabaga loinana apunba positive case ki masing lesing kunmapan chani marphutarani panchure Pradhan Mantri na ngasi video conferencing ki khutangda Bharat amasung Bangladesh ngamkhai gi thong Maitri Setu sangakre Petrol, diesel amasung LPG gi mamal hengalakpagi matangda ngasi sangsat ki sabha animakda charang na bathokpadagi mifam yaithoki amasung leibak asida COVID-19 dagi naba pharakpagi sang sada marphutara taruk dasmik mapan ahum oiri Leibak asina malem gi laichat oiriba COVID-19 gi lantheng chathadibana masidaki ngakthoknaba achamba sexual thorang ahum ngakna chakpinaba ningsingjari yumdagi hek chathokpada face mask upiyu mi amaga gi marakta foot taruk lapnana leibiyu maimit amadi kutcha toina hamdoktuna tarutanana thambiyu hawjik mapungoiba pau tungan ba aina thingkraba underground loop singi punna miyoi kun ngasi kulai thadoktuna sarkar da sangjakre Imphal ki ahanba Manipur Rifles ki banquet hall da Rajya Sarkar ki home bibak na sinduna pangthokkiba home coming ki thaurum amada makoi sing adu Mukhi Mantri N Biren Singh da sangjakibani Kulai thadoktuna sangjarakraba miyoi sing adu ki manungda Thado People's Liberation Army TPLA gi tarataruk yauri makoina AK-56 rifle ama M15 rifle ama MK-33 rifle ama UG SMG ama lethot gun ama Glock 19 pistol ama 9mm pistol taru .32 gi pistol ani .22 gi pistol ama amasung nongmai maru humputara manga loinaraki Thauram tu da wangang bada Mukhi Mantri na hai Narendra Modi na leibak asigi Pradhan Mantri hek oirakpadagi Kendra Sarkar gi awang numpok lamdam gi sakutharang gi thausil da chawna ahongba uba phangre mangna hai Sri Modi na raija khudingmak sakutharang gi thong manaba sakti leiraba Bharat amagi wakalonda thajaba thamli Mukhi Mantri na hai Pradhan Mantri Narendra Modi gi lamjing makhada Kendra Sarkar na awang numpok raija singbu leibak asigi atai raija singa thong manana chakwat hanaba leptana honari amasung lamdam asigi miyamda masi khangbaga loinana thagatpa phungdokli Sarkar da sangjaraklaba miyoi sing adu ningba kaheloi haina Mukhi Mantri na thajaba piki Raija si hawjik surrender policy rehabilitation gi scheme ningthina leire masigi makhada makoida kanaba kaya marum phangangani Sri Biren hai makoiga sanaba hingjanabagi pambai sing piduna mina ikai khomnaba punsi mahing amada hinghanaba Raija Sarkar na mateng pigani aina yadaba kulai paiba atei lup khudingmakta su wari sananaba thoraknaba amasung mahusagi selda tillanaba su mahakna appeal tawri Sri Biren hai saukhatpa purakpada santi lehan bahaibasi yamna maktangai fade haukiba sahi mari asida naharol sa kayana entrepreneurship ki khutangda raija asigi seltunggi phibam phagathanabagi lambida sangsilakpaga loinana Manipur asi saukhatpagi maikaida sangsilakli masi raija asida santi amuk hanjilakpagi oirakpani haina mahakna makha taki Nasima itilina usina homecoming tawbidana arin kulai tawbida ga thadokne ko mainstream de yorge ekoi punna sakut thorangi Bharat ki mani Manipur ki sakut thorangi lamla koi punna seminar shamila piri base government na koi punma ko haningai le kanai koi thagalli amani tarana wei makhata na sugumba jati sigi sakut thorang lamdam sigi sakut thorang apunno Bharat ki sakut thorang amato wena lemina na biwakhalda leihoriba lemhoriba ichilina singsu lapinaba aduga sarkar ga political dialogue toroga wari sanarga amaga gi marka samana miyanga natural respect pinarga leminana bugi message du ngasi sumba pudong sa silogjerga atai groups le hori bising so ya plutongi Thauram tu da Mantri Singh MLA Singh civil police paramilitary amasung ranmi gi makok thongba officer sing chu saruk yaki Kendra ki Griha Mantraloy ki surrender cum rehabilitation of militants in the Northeast State lisingani taranipan gi revised scheme gi makhada surrender tawraklaba laloba singda lupa lakh mari gi grant ki senpam piba yauna atai khudong chaba kaya su phangali makoina sahi ahum rehabilitation camp ta leiringai manungda thagi oina lupa lising taruk ki stipend pigani makoina sangjarakpada yawrakpa khulai singi incentive ki senpam su phangali
Manipur haukiba pung kunmarida COVID ki anoba case ani thengnabaga loinana apunba positive case ki masing 19,839 sure. Raija ki haksel bibhag na ngasi numidang waram thokiba cherol amada hai. Nauna positive oikiba myoising adu Imphal West amasung Imphal East gi amamamni. Ngasi punna sample 1,140 test tawbada myoy ani positive oiba thengnakibani. Agricultural Technology Management Agency atma nungba block na sinduna numit nini sathagadaba Integrated Farming System gi training program ama ngasidagi None Jila gi dongdai khulda hokre. Training program asida longmi kunlom saruk yari. Assam Rifles na Saina Institute of Medical Sciences Imphal ga kusam na duna ngasi None Jila gi satudai khulda medical camp ama pangthokre maduda mafam madugi myoy sama hena layengki. Tabiriba pawasi Akasbani Imphal dagini. Pradhanmantri Narendra Modi na ngasi video conferencing gi khutangda Bharat amasung Bangladesh phaunaba Maitri Setu sangakre. Thong ngasi Bharat ki Tripura amasung Bangladesh lonabada senba Peni Turel mathakda sabani. Masi National Highway and Infrastructure Development Corporation Limited na lupa koti sama kuntra humdoi sangna sabani. Kilometer ama meter samapan sangba thong asina Bharat ki Sambrumga Bangladesh ki Ramgarh ga samna halagani. Pradhanmantri na Tripura ki infrastructure project kaya marumsu hudoki. Thauram tuda wangang bada Sri Modi na hai. Maitri Setu na Agartala da wagi tungan-tungan ba putok sing hengkat hanbatan natana kihom amasung agarbati gi lalo ditiki tawbagi sangsu hengkat halagani. Mahang na hai, Peni thongasi sangabagaluna na Agartala antarjati gi oiba hitang pamga kwadagi naknaba Bharat ki ahanba sahar oidagani. Sri Modi na hai mahaki Bangladesh kongsatta lebak adugi Pradhan Mantri Sheikh Hasina na mahakaluina na thong asigi jatra hunki bani. Mahang na hai thong asina lebak anigi mari hena sesil halagani amasung lebak anigi marakda lalo litik tongnabagi sangsu hengkat halagani. Pradhan Mantri na Tripura da sakwai thaurangi project kaya su sangaki. Mahang na hai sakwai thaurangi project sangidamak Tripura 2010 phawbada Kendra Sarkar gi lupa koti 3,000 phangki. Aduga 2013 dagi 18 phawbadana lupa koti 12 phangki. Mahang na hai Tripura ki lawmi sing amasung lairaba imung singna PM Kisan Sanman Nidhi amasung Ayushman Bharat Yojana gi kanaba kaya marum phangki. Raija tu da imung lising marpuromda pakagi yum sing phanghale. Pradhan Mantri na hai yum sabada anoba technology sijinanaba Raija taruki manungda Tripura sisu amani. Mahang na hai haukiba sahi ahum asida Tripura da lambi thonggi infrastructure leptana phagalakli. Sri Modi na hai Raija tu da lambi thonggi phibam phagalakpa asina miyamgi punsi ki thak khena wangkat hanbatan natana laloliti ki lamda su sauna mating pangli. Mahang na hai Agartala asi Atmanirbhar Bharat ki mapungoiba mafam ama ohenba yabagi masak matum ningthina lei. Bru refugee lising kaya gi sakwai thaurangi damak lupa koti satuki akhanaba package sama thadariba aduna makoigi punsida chauna awonba purakpa ngamgani. Petrol diesel amasung LPG gi mamal henggalakpagi matangda sabada sarangnaba thokpadagi sangsad ki sabha animaki mifam nungtil pung ani phawba yeitokki. Lok Sabada ahanbagi oina sabagi mifam yeitokloba matung numit ungbada mifam mamuk haunaba tawrakpada sarangnaba phibam ama makhatana sathaki. Congress Left DMK NCP Sipsena amasung atai dolgi sadasa singna sarkargi mayokta kholaw kaya lauduna sabagi mayayda sangsinki. Sarangnaba phibam aduna maram oiduna sabagi mifam amuk yeitokki. Madugi mamangda sabagi mifam ngasigi oina haurakpada birodi sadasa singna petrol diesel amasung LPG gi mamal hengatlibadu hanta hanaba dabi tawraduna sabada sarangnaba thoganki. Adyaksha Om Birlana sadasa singda makoi gi pampamda phamnaba amasung sabada question hour lakhwatnaba hanna hotnaki. Mahang hai question hour gi matam asida sadasa singna makoi gi lamdamda mayok nariba kudong sadaba kaya gi matangda pukhatpa yabana masi yamna maru oi. Zarangnaba marakta mahangna question hour sathanaba hotnaki adubu arembata taki. Zarangnaba adu makhatana satharakpadagi sabagi mifam asigi oina yeithokki. Raija Sabada su numidungba matamda mifam amuk haunaba tawrakpada birodi dol singna wafam adu pukalaki. Congress ki sadasa singna sabagi mayayda sangsinki amasung mamal hengalakpagi mayokta kholaw kaya lawba horaki. Deputy Chairman Hari Bansna question hour paikhatuna mifam makhatana sathanaba hotnaki. Amasung sadasa singda makoi gi pampamda phambinaba haizaki adubu zarangnaba adu makhatana sathabadagi sabagi mifam asi nomagi oina yeithokki.
Malimgi nupi gi numit palan gi saruk ama oina kasbani gi ipaw kangbuna tungan belamda singtha ningai oiba thabak tawbi nupi singi mafamda ikai kumnaba utpa oina makhoi gi wari sandokli ngasi gi oina medicine gi lamda singtha ningai oiba thabak tawbi National Institute of Virology Pune gi Director Dr. Priya Abraham ka unabada mahangna COVID-19 laijat thingnaba honabada thingnarakpa singi matangda pawdamki Dr. Priya Nahai, Lebak asida sajaba COVID-19 ki vaccine asi kudong tingai oide. Akaspani Imphal dagi pau tabiri. Lebak asida hauki bapung kunmari da COVID ki anoba case lesing tara manga jahum marpu nipan thengnaki. Masiga loinana apunba positive case ki masing koti ama lakdara nithoi lesing nifu mari satrat marpu taruk sure. Hauki bapung kunmari da COVID-19 ki anaba mioi lesing tara taruk jangma marpu tara taruk naba paki. Masiga loinana naba pakiba migi masing koti ama lak nipan lising marputara mapan jahum marputara mari sure naba parakpagi sang sada marputara taruk dasmik mapan ahumni haukiba pungkun mari damyoi humputara tare chi kibaga loinana leina asidagi si kiba migi masingna lak ama lising yangkai tare jamapan kuntra sure haujik lebak asida active case lak ama lising marputare chamri humpuni thoi leidi haujik sanabagi pau Sahi asigi July thada Paris ta pangthok tawriba archery ki D Cup team event ki Olympic qualifiers se yawnaba Pune de pangthokpa National Olympic Trial da Jharkhand dagi nupi archer ahum Deepika Kumari Ankita Bhakat amasung Komalika Varina mako oire Paris ki Olympic qualifiers asi lanthokpa ngamlabadi Tokyo Olympics da archery ki team event ta Bharat ki mafam amakallagani Archery ki singles event ki oinadi Jharkhand dagi Deepika Kumari Tokyo Olympic ta yawba yakhrabani YCCIC Kontha Ahalupna Sinduna Ibudong Margin Ground Kontha Ahalupta Sathariba Mapansuba Yumnam Rasmani Memorial Under 15 Boys and Under 17 Girls Hockey Tournament ki ngasigi matching da Nipi Masagida SYUC Usekona YCCIC Bibu Panjal Taramatoi Sinoda Maitiba Pikre Aduga Nupa Masagidana ML ICU na YCCIC Bu Panjal Taramatoi Sinoda Toikre DSA Bisnupur na Sinduna Bisnupur Mini Stadium da Sathariba Marisuba L. Itomsap Memorial Super Division Football League tangasi MCK na KPFC Bu Panjal Marisino da Toikre Stadium asimakta da Sathariba Ahanba led Thoksom Ibo Bisak Ningthorel Sing First Division Football League tana SWC na BFA Bu Panjal Humsino da Toikre aduga tara manga suba N. Valananda Memorial Second Division Football League tana ULASO ga YWA ga Panjal amamam sanaduna draw satkre aduga SLO na LYNSC Bu Panjal hum amada thoikre Ahum suba S. Bikram Memorial Lamlai Kendra and Invictus Villas Wise Men's Open Football Tournament ki ngasi sana ki ba matching da Sekta A ga YYC Yorbunga Panjal mari sanaduna draw satkre aduga atopa match amadana YSC Lausang Khongna Nongren Si Bu Panjal hum amada thoikre BCPC na sinba hanba BCPC trophy gi ngasigi matching da PUBGU angthana UDO sangam da bibu Panjal sinoda ZFC angthana TTFC bu Panjal mari amada aduga LSFC Laikona Saruk FC sangam da bibu ani sinoda thoikre Manipur Horse Riding and Polo Association na sinduna ahanba Bisnupur District Polo Tournament tha sigi tarahumdoi dagi kumbi kangjaibung da hauragani yawningpa Bisnupur Jilla da laiba club amasung team singna tha sigi taramathoi phawbada entry pisin ba yagani haina association asina thokpa cherol amana haidi Loisilakpada COVID-19 dagi ngakthoknaba face mask uppa phutaruk laptana leiba khutsa amadi maimit tarutanana thamba haiba achamba thawong ahum asi ngakna chatpinaba amuk hanna ningsingjadi aroibada maroiba pau amuk hanna tungan ba aina thingkraba underground loop singi punamyoi kun ngasi kulai thadoktuna sarkar da sangjakre Manipur da haukiba pungkun marida COVID ki anoba case ani thengnabaga loinana apunba positive case ki masing lesing kunmapun sani madputara nipan sure Pradhan Mantri nangasi video conferencing ki khutang da Bharat namsung Bangladesh ngangkhoi gi thong Maitri Setu sangakre Petrol diesel amasung LPG gi mamal hengalakpagi matang da ngasi sangsat ki sabha animakta sarang na bathokpadagi mifam yoithoki amasung leibak asida COVID-19 dagi naba parakpagi sangsada marputara taruk dasmik mapan ahum oire pauloi jare